नुमित अदुदगी अईगी अनौब सगलोन असे ओंदुना मखोई पुनमकपु अईना हातखी अदुबु संजोईदी अईगी खुट्तगी नाथोक्तुना चेनखी अदो अई संजोई नत्ते अईदी फक्चाउने अईबु अमुक्ता नुंसिबिदुना थादोकपियु अई खंगे नंग संजोई नत्ते हाइबा अदुबु सीमसु खंगे नंग मागी इनी हाइबा नंगी नपागी मिंग संजोई नत्रा अईगी इपागी ngakfam thoktraba iran adu aingonda pibiganu aibu nungsibiduna amuktadi thadokpiyu wari asi sahar amada leiba Pukchel kauba amagi warini Pukchel manipur police ta thabak macha ama tawrami chahi kaya amagi matungda tha amagi suti phanglami maram asina Pukchel na serauda koiba chalami Pukchel mafam madugi maramda kari su khanglamde wah kaya da fajakraba mafam ase handakki suti asidi khangani seraugi kosin koya thungna ba koithoke Pukchel na asum lakpana chingya amagi manakta yoraklami Pukchel na akoiba adu yenglubada anakpada mi ama phawba uba phanglamde adubu karigumba khara iraga leiba signboard amadi mahagna urami khangawdana ayingba nuksit silami Pukchel gi mamit namada amotpa sangkhiduna mamit ado pangmangamdre Pukchel na mamit adubu noina yenglubada nupi ama mangda lepado urami adubu khangawdana amuk mangkre Pukchel kibana kham thenglami kana lege sida matam madu maktada maningdagi amuk Pukchel da ilaglami kanano ayese police ni aingonda sawhallabadi noi afaba mata oiroi yam thuna mangsida law aingonda ka sanari khanghaudana hingchabi ama Pukchel gi mangda tholaglami Pukchel thawai hingnaba maikai khangdana chelami adubu hingchabi adu mangda hekta tholaglami hallaga muk chelami adubu hingchabi ado mamangda tholai cheluba maikai da hingchabi ado laami mangda tholo haibdaine hojingna karigi na thawai hingnaba kuchen cheliba aibu mukta ngakpiyu aibu amukta thadokpiyu lairik lesu haiba sahar gi mi su maline mangda theliba signboard asi nang udabro ha lairik lesu haiba mi sangba yade khungang asida si khangna nangna lai se karigi yaragade aibu mukta ngakpiyu nangumba mi sinani aibu mangan khiba noibu aina lem namata tharoi ainadi karisu tawkhibasu leite ngasina ahanbani mafam asida lakchabasu aibu amuktadi nuksibiduna ngakpiyu nangumba mine sanjoy manasu aibu asumna langda thuanki kanano sanjoy haribo aikhoigi imungda ai itomta pokpani aigi ima baba ado accident amada laikhidre aigini haibada kanasu leidre adubu aigi babana aigini haiduna karisu wathan biramde chauraba yummingkhol gari paisa sana lupa amadi aigi seba taunaba mi kayamasu thambirami adubu aigi awatpa amana aina iba paba hairudabasini madam aigi ipado noigi babagi thabak amadi paisana singbagi pathok pasin taurumbane adubu mahakso accident aduda laikhidre aisu khangida sanjoy adubu aingondagi kari matengno pamlibase aigini haibuda kanasu leitre haujikti aigi punsi kamdona hingadoribano khangdre madam na yaragadi thabak amata pibirabadi yamna nungaijagani sanjoy kari su khalunu se aikhoigi yumda thabak inkhang tawduna leiro ko nang sanjoy aikhoida leiduna yumgi thabak inkhang tawi adubu nongma aina paisa paba haidraduna matha saringaida mahak lakhi
Madam, kaidorage, yamna matha sari dubo. Sanjoy, aigini haibada babana karisu walalamde. Aduga, aibu lairik laisu tamnaba babana yamna kanna honajakhibani. Adubo aina tamningdabadagi yakhidabani. Karigumba matam aduda babana haibado injaramabadi aina ngasi sariba matha se sajaramoidabani. Paisa pathok pasin tawbase aina ngamgadaba mandre Sanjoy. Madam, kari su leitaba thabagadugi madam na matha sariba. Ai leiringaida madam na karigi wagadoribano. Aigi babasu thabak asibu yingsinduna lakhibane imung asida. Ado madam na aibu thajabirabadi thabak ase ai tawge. Yam nungaire Sanjoy, nangna aigi lumlaba polum ama thangthabire. Ai nangonda thajadaba leite Sanjoy. Nang asidagi hawruse thabak ase se sang ase tayeng. Asumna mahak lakpadagi aigi saramba matha loina makokre. Aduga Sanjoy matam punamakta aigi manakta leiduna thabak sui. Asumna numit kayani yama haukre. Aina magi samjaraba matau adubu urubada thamoi sengna nuksiki. Amasung ay mahaka lohong lagi haiduna manglan kaya amasu mangki. Madam, che sang kharada madam gi sign tawgodobane. Ado ai maron singasi pathok charake madam da. Padrasu yarida Sanjoy. Aina nangbu thajai kaidorage. Kadai no se hairau ai khutpi ase namage. Aina mahakpu thajabadagi mahakna haiba mafamsingda aina khutpi namki. No ngalakpada sakangdaba miyoi khara akhoigi yumda lakhi. Ngaiko. Kana nu noibo. Karigino noina nupi leiba imungsida pangchang changchi leisibo. Kanagi ayaba yaurga changaino. Aikoi ase yum asigi mapuna kaubadagi lakpani. Yum asibu leinaba. Karinu ne taningde ai yum masigi mapuni aina kanada su yum yonbagi wari taunakhibasu leite noi gido yum onaramgani. Karinu ne si di Sanjoy gi mingda lei nangbu kanano hando yum ase aikoina leirabane. Asumna Sanjoy na aigi leijramba law inkon punamak magi mamingda onthokre. Haujikti aigini haibada karisu leitre. Sanjoy na aibusu yum madudagi ngaksam paiduna tantokhi. Aina police amadi court ta chattuna complaint kaya amasu tawki. Adubu karisu kanaba phangkhide. Cheki building da leijramba aise ngasidi lambi gi mataida leire. Numit adudagi aigi anoba saglon ase onduna makhoi punamakpu aina hatkhi. Adubu Sanjoy di aigi khuttagi nathoktuna senki. Ado ai Sanjoy natte ai di Pukchel ne aibu amukta nungsibiduna thadokpiyu. Ai khangi nang Sanjoy natte haiba. Adubu simasu khangi nang magi ini haiba. Nangi napagi ming Sanjoy natra. Aigi ipagi ngakpam thoktraba Iran adu aingonda pibiganu aibu nungsibiduna amuktadi thadokpiyu. Pukchel mafam adubu thadoktuna chenkirami. Adubu khanghaudana akanba nungsit ama silaktuna mafam ado pumam mamkirami. Pukchel karisu uba phangdre. Hingchabi aduna Pukchel bu leimaidagi thangattuna amuk thajarami. Aduga Pukchel gi mangak adubu hingchabi aduna thadatlami. Aduga khungang adugi signboard aduda yalami. Mafam ase lairik lesu haiba mi lakpa yade.